Lakhipuronline puthok saba September ki tang tara laibak pokpa numit ki Khomjinba Pao tabirasi. Ahanbada maruot Pao Makhal makha kaya gi khulai sizinatuna mitei singi mathakta mihar chatharak pabu yaning da phongdoktuna Manipur ki Tampak ki mapam kaya da wakat khongjat satkre. Ing na chikna leijaramba Jiribam district tangdu leitadre laikoi pungda leiba yum amada landarakre. Huran bakutpu amana PNB binakandi branch amadi ATM counter dagi sel huran abahona ramba mai pakidre. Mpox ni haina chingnaba sing kudakta changyeng tokthoknanaba kendra na raija khudingmakta khanghankre amasung maifa amadi lamyan bahizam irabot ningsingrup Joypur ka mipam pangthokre September gi kuntrada irabot ki mitam maikum hanglagani. Hauzik mapungoi papau tabirasi. Makhal makha kaya gi khulai sizinatuna meitei singi mathakta mihar chatharak pabu yaningdaba phongdoktuna Manipur gi Tampak ki mapam kaya da ngarang mahiroi lising kaya marumna wakat khongsat chatkre. Khongsat aduda Manipur kallu aikoi Bharat machani tuminna yengduna leiriba force sing hankro security advisor amasung DGP khudakta lokthokadabani unified command chief minister da sinagadabani haibana chingba kholaw lawkhe. Mahiroi singa security force singa mungna bathokpadagi mahiroi sing adubu tankhainanaba tear gas cell kamarom kapkhe thodokaduda mahiroi kungi mathakta asokapan nangkhi haire Thobal district ta police ki miyoi amasu asokapan nangkhi mahiroi singna tongan wakat sing yawba memorandum sing Manipur gi governor amasung chief minister ta pisinke. Chief Minister Nongthomam Birenna social media X ta thadorak pawarol amada mahiroi singna thengnariba khudongchadaba singi matangda amadi hauzik oiriba tangdu leitadaba si athuba matamda loisinanaba honagani haibiki thajaba pikhi. Ingna chikna leijaramba Jiribam district asida kuki khulai paiba singna landaraktuna misi mina amadi miyoi kaya lanjenatuna ngasi phawba leiri. Nahansu mongbung mitei khunda nongmai bom kaya kapsilaktuna landarakhe maduda khungakpa singa nongmai kapnakhe aduga numidasigi numidang pung 8 rom taba dwaida Borobegra subdivision ki manung chenna leiba laikoi pung Madhupur haiba khun aduda leiba haubizam sursing chahi humpu apokpa laikhidraba H mani singi ingkholda bomama pokhaiduna yung madugi thongnauda akaya toithokhe adubu asok apandi yaukhide hairi. Nakal amaromda jiri tipaimuk lambi asigi Putan khalda kuki khulai paibasing thoraktuna lambida gari chelibasingda meitei yaubra haina check tobadagi meitei sing jeti road ta chanadre haina jiri news network tagi phangba thajaba jaba pau amada hairi. Kasar Lakhipur police station ki manung channa leiba Sutomamda da leiriba Punjab National Bank ki Binakandi branch amadi masiga thangnana leiriba PNB ki ATM counter dagi huran bakhutpu amana haukiba nongmaijingi nimidangda sel huranana bhonaramle adubu maipa khitre hairi huran bakhutpu aduna ATM ki shutter namkhairaga changduna sel hurana bhonakhi aduga branch manungda changduna sel launa bhonakhi adubu animak maipa khitre hairi. Mafam adugi miyamna ngarang ayukta thong namkhaiba ubadagi khudakta Lakhipur police amadi bank manager da pau pikhi hairi thodok asigi matangda Lakhipur police amadi bank ki thomi sing laktuna thijinba hokre lamdam adugi miyamna mafam aduda police ki outpost ama thambinaba dabi tawkhi. Mpox ni haina chingnaba sing khudakta changyeng tokthoknanaba Kendra gi health secretary Apurva Chandrana laibak asigi rajya amadi union territory khudingmakta khangankre advisory adugi matungina laichet asigi maramda khanghananaba amadi asiguma makhalgi chingnaba sing khudakta report tawnanaba amadi miyamda mipaiba poktanaba lokhatpam thokpa thabak lokhatnanaba hairi panba yai. World Health Organization na Mpox bu haukiba August ki 13 da public health emergency lauthokpa leikrabani. Manipuri Youth Front of Assam amadi lamyan bahizam irabot ningsinglup Joypur ga punna ngarang phaminaduna lakliba September ki tang kuntra asida maikhum hangdoknabagi honariba lamyan bahizam irabot ki saktam gi matangda kupna khanakre. El Biramangol amasung thangjam project na mipamapoiduna pangthokiba mipam aduda warep kaya marom siloki
Maifana hotnaduna irabot ki mapung phaba mitamama Joypurda irabotna leiduna Assamda bhot lepkiba yum Lakhitraba Chabungbam Muktadhungi masunupa CH Somorendrana lam katpituna sagatliba mitamasigi urepuyung taunanabagidamak miyamdagi mateng pangbinaba lupna miyamda haijaba Irabot ki mitamasi mapung phana maifana puraknaba honaba loinana tongan ba CSO sing amadi lanai oina mateng pangbirakpa singbu maifana awang bathakta thangasagani hainasu khanaki lamyan ba hizam irabot ningsing lupnasu miyamdagi mateng launanaba honaminasi haina khanaki mipamaduda Seram Herazit Chief Advisor Maifa Wahengam Surendra M Sabiruddin Khan Athokpam Iboton Mudhumati Devi M Bidarani Devi Maira Paibigi President Amadi Secretary Singh L Ramananda M Mohendra P Ranjit na chingba myoy singna mipamaduda saruk yaki Assam laingakna Manipuri lonbu Assam gi district Marida Associate Official Language pibirakpa asida hayeng September gi tang 13 yumsakaisya numit ayuki pung 13 taba matamda M Deb Singh Memorial Academy Binakandi Part 2 da MLPCC na miyam gi mahut sinduna Assam Sarkar bu thagat pa phongdokpagi thormama pangthokadori MLPCC ki chairman Dr. KN Chana mipama poiduna pangthokadaba thormasida Lakhipur gi MLA Sri Kausik Rai na mitunglen amasung Srimati Rina Singha chairperson MDC Assam Ngangom Joy Kumar president Manipuri Sahitya Parishad Assam Kangabam Santi Kumar advisor Amsu Ahmad Chaudhuri chief advisor All Manipuri Muslim Youth Front na ikai khomnajaba mitung sing oina saruk yabigani Hairiba thoromasida miyamna saruk yabiduna Assam lengak puto wimal khangba utminasi haina Sopona Sangbam convener MLPCC amasung Dr. KN Chan chairman MLPCC ki cherol amada hairi Maladesh Assam na Manipuri Sahitya Parishad Lakhipur District Committee Naharod Khorirol Silup Manipuri Chanura Khorjailup Nahamarup Kasar Lakhipur Khuman Maira Paibi Amadi Lakhipur Khuman Club ka kusamnaduna handakta Manipuri loan na Assam Lengak ki Associate Official Loan oirakpada Assam Lengak amadi CM Dr. Himanta Biswa Sharma Lakhipur gi MLA Sri Kausik Rai ki maphamda thakatpa amadi tawimal khangpa phongdokpagi thormama Maladesh Assam gi President Professor G Narhari Sharma na miphamma poiduna Khorirol Sanglen Lakhipur da haukiba nongmaijing numita pangthokre lup ki thoburen ingudam binodna wahautok amadi taramna okpagi warol thamki thauramga mari leinana Khaidem Gaurahari Thokjom Bishanath Khaidem Kanta Longjom Gopendra Thokjom Nalini Kumar Kangabam Biren ingudam Nilbir Tonambam Robindra nachingba miyoi singna wangangki miphamna ikui kuidana miyamgi oiba yaifa khongset ama silangba Manipuri medium gi school singda Mitei meki oza hapnana bataksinba haibana chingba warep sing lokhi matungda ibudau thongnangda laktuna thaunijabagi thauram amasu pangthokhi Energy Healing Center Naturopathy and Magnetotherapy Hospital Mapamasida steam bath hot water immersion bath chiropractic bone setting yoga infrared clinical magnetology chakramat spinal neuromassage acupuncture acupressure sirodhara massage na chingba chawkhatlaba mahusagi layeng pathap sing asina diabetes kidney amadi liver gi anaba paralysis sciatica spondylitis khwang naba khu naba nerve gi anaba blood pressure heart disease brain stroke nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi joint pain layeng jari Masita sunatana mipum khudingmakna hakchang phana leinanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin biragu Energy Healing Center Rongpur Part 2 aduga City Chamber na first floor Smile Market Central Road Silchar Wandani advance booking ki damak mobile number 9395732456 number asida call tawbirak namaning singjari ai jiming ranjit ko ai labok ini ai anba khwang na buding sa to photo ngom de khong sing na ado je sigi Energy Healing Center da lak ta gi ji khwang na ram badu hare chakka sun me Aroibada maruoiba pau amukhanna
मखल मखा कयागी खुलाई सिजनतुना मितै सिंगी मथक्ता मिहार चथरकपबु यानिंगदब फोंदोक्तुना मणिपुर की तंपा की मफम कयादा वाकत खोंगजत सटख्रे इंगना चिकना लेजरंबा जिरिबाम डिस्ट्रिक्ट तंगदु लैताद्रे लैकोई पुंगदा लैबा युम अमदा लांदारख्रे हुरान बखुटपु अमना पीएनबी बिनाकांदी ब्रांच अमदी एटीएम काउंटर दगी सेल हुरान बहोनारंबा माय पाखिद्रे मंकी पॉक्स ने हाइना चिंगनाबसिंग खुदकता चांगयेंग तोक्थोकननबा केंद्रना राज्य खुदिंगमक्ता खंगहनख्रे अमसुंग माइफा अमदी लमयान बहिजम इराबोट निंगसिंगलुप जयपुर का मिपम पांगथोकरे सेप्टेम्बर की कुंथ्रादा इराबोट की मितम माइखुम हांगलगने लखीपुर ऑनलाइन यूट्यूब चैनल की पाव संदोकचबा ngasi gi oinadi matang asida loijare।